ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯛꯊꯣꯛꯇꯨꯅ ꯂꯥꯛꯄ ꯀꯨꯝꯍꯩꯅꯤ ꯂꯝꯇꯥ ꯊꯥꯒꯤ ꯌꯥꯎꯁꯪ꯫ ꯂꯩꯁꯥ ꯄꯥꯈꯪꯗ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏ ꯏꯊꯛ ꯍꯧꯕ ꯃꯇꯝꯅꯤ꯫ ꯀꯨꯝꯍꯩ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯁꯤꯠꯂꯝꯗꯕ ꯎꯅ ꯐꯥꯎꯕ ꯁꯤꯜꯂꯛꯏ꯫ ꯌꯥꯎꯁꯪ ꯃꯇꯝ ꯑꯣꯏꯕꯅ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯁꯅꯥꯅ, ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯤꯗꯤ ꯀꯔꯤ ꯄꯥꯡꯊꯣꯛꯁꯤꯒꯦ? ꯅꯠꯇꯦ, ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯃ ꯇꯧꯁꯤ ꯍꯟꯗꯛꯇꯤ꯫ ꯀꯦꯊꯕꯤꯅ, ꯌꯥꯏꯌꯦ, ꯑꯔꯩꯕꯤ ꯊꯥꯗꯅ ꯀꯦꯅꯔꯒ ꯅꯨꯡꯉꯥꯏꯕ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯁꯤ꯫ ꯂꯦꯝꯕꯤꯅ, ꯑꯗꯨꯗꯤ ꯄꯣꯏꯅꯣ ꯅꯪꯅ ꯍꯥꯏꯔꯣ, ꯀꯔꯤ ꯊꯧꯔꯝ ꯍꯥꯞꯁꯤꯒꯦ ꯍꯥꯏꯕꯗꯣ? ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯄꯣꯏꯅꯨꯅ ꯈꯔ ꯍꯩꯁꯤꯡꯕꯤ ꯑꯣꯏꯕꯅ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯀꯣꯛ ꯊꯣꯡꯒꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥ ꯄꯨꯝꯕ ꯄꯣꯏꯅꯨꯅ ꯍꯥꯟꯅ ꯍꯧꯗꯣꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯄꯣꯏꯅꯨꯅ, ꯍꯟꯗꯛꯀꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯤꯗꯤ ꯅꯨꯃꯤꯠ 5ꯅꯤꯁꯦ, ꯃꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ꯫ ꯌꯥꯎꯁꯪ ꯑꯍꯥꯟꯕꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯩꯖꯥꯎ ꯊꯥꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯎꯔꯁꯦ꯫ ꯃꯁꯤꯒꯤ ꯃꯊꯪ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯉꯥꯡꯁꯤꯡꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯄꯤꯔꯁꯤ, ꯑꯗꯨꯒ ꯃꯧꯁꯤꯡꯒꯤꯁꯨ ꯊꯧꯔꯝ ꯈꯔ ꯍꯥꯞꯂꯁꯤ꯫ ꯂꯦꯝꯕꯤꯅ, ꯑꯗꯨ ꯄꯣꯏꯅꯣ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯒꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯒ ꯄꯥꯡꯊꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯄꯨꯟꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ꯫ ꯃꯣꯏꯔꯥꯡꯒꯤ ꯂꯩꯀꯥꯏ 30ꯃꯨꯛ ꯄꯨꯟꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯝ ꯈꯔ ꯆꯥꯎꯕ ꯑꯃꯗ, ꯑꯗꯨꯒꯅꯦ ꯃꯧꯁꯤꯡꯒꯤ ꯑꯣꯏꯅ ꯃꯧ ꯂꯝꯖꯦꯜ, ꯆꯐꯨ ꯊꯨꯒꯥꯏꯕꯤ, ꯑꯗꯨꯒ ꯑꯇꯩ ꯈꯔꯁꯨ ꯍꯥꯞꯁꯤ꯫ ꯁꯅꯥꯅ, ꯍꯣꯏ ꯌꯥꯏꯌꯦ, ꯑꯗꯨꯗꯤ ꯀꯨꯝꯍꯩ ꯑꯣꯏꯗꯣꯏꯅꯤ, ꯅꯨꯡꯉꯥꯏꯗꯣꯏꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤꯅ ꯀꯔꯝꯕ ꯊꯧꯔꯝ ꯍꯥꯞꯁꯤꯒꯦ? ꯀꯦꯊꯕꯤꯅ, ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯂꯝꯖꯦꯜꯗꯤ ꯍꯥꯞꯁꯤ꯫ ꯂꯦꯝꯕꯤꯅ, ꯑꯗꯣ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯀꯝꯗꯧꯕ? ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯅꯣ? ꯄꯣꯏꯅꯨꯅ, ꯍꯟꯗꯛꯇꯤ ꯍꯥꯟꯅꯒꯨꯝꯅ ꯃꯧ ꯂꯩꯁꯥꯕꯤ ꯑꯍꯜ ꯑꯉꯥꯡ ꯄꯨꯟꯅ ꯆꯣꯡꯂꯁꯤ꯫ ꯃꯁꯤꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ, ꯅꯨꯡꯁꯤꯅꯕ ꯑꯗꯨꯝ ꯍꯦꯟꯒꯠꯄꯁꯨ ꯑꯣꯏꯗꯣꯏꯅꯤ, ꯑꯗꯨꯒ ꯑꯍꯜꯁꯤꯡꯅꯁꯨ ꯍꯦꯜꯂꯤ ꯏꯁꯩ ꯍꯟꯕ ꯍꯩꯕꯗꯤ꯫ ꯁꯅꯥꯅ, ꯍꯣꯏ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯊꯥꯕꯜ ꯆꯣꯡꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯇꯥꯔꯦꯅꯦ, ꯅꯠꯇ꯭ꯔꯥ? ꯉꯥꯏꯈꯣꯍꯦ, ꯑꯃꯒꯁꯨ ꯍꯥꯞꯁꯤ꯫ ꯂꯩꯁꯥꯕꯤꯒ ꯃꯧꯒ ꯊꯧꯔꯤ ꯆꯤꯡꯅꯕꯁꯨ ꯍꯥꯞꯁꯤ꯫ ꯀꯝꯗꯧꯒꯦ ꯃꯌꯥꯝ, ꯀꯩꯗꯧꯒꯦꯕ? ꯄꯣꯏꯅꯨꯅ, ꯍꯣꯏ, ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯗꯤ ꯑꯗꯨꯗ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯊꯥꯕꯜꯕꯨ ꯆꯣꯡꯂꯕꯗꯤ ꯑꯇꯩꯗꯤ ꯌꯥꯖꯔꯦ꯫ ꯑꯗꯨꯕꯨꯅꯦ, ꯌꯥꯏ, ꯊꯧꯔꯤ ꯆꯤꯡꯅꯕꯤꯁꯨ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤꯕ꯫ ꯂꯦꯝꯕꯤꯅ, ꯃꯥꯅꯤ, ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ꯫ ꯃꯧꯒ ꯂꯩꯁꯥꯕꯤꯒ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕ ꯍꯥꯏꯔꯗꯤ ꯂꯣꯏꯖꯔꯦ ꯑꯩꯈꯣꯏꯗꯤ꯫ ꯃꯇꯝ ꯑꯗꯨ ꯄꯨꯟꯅ ꯍꯔꯥꯎ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯅꯨꯡꯁꯤꯕ ꯂꯩꯒꯤ ꯃꯅꯝꯗ ꯈꯣꯏꯃꯨꯁꯤꯡꯅ ꯉꯥꯎꯖꯩ, ꯄꯥꯝꯅꯩ, ꯀꯜꯂꯛꯅꯩ꯫ ꯑꯗꯨꯅ ꯃꯣꯏꯔꯥꯡ ꯂꯩꯁꯥꯕꯤ ꯁꯛꯇꯁꯨꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯤ ꯃꯃꯤꯡ ꯆꯠꯂꯕꯤ ꯂꯝ ꯌꯧꯕꯤꯅꯤ꯫ ꯏꯟꯈꯠꯂꯛꯄ ꯅꯍꯥꯁꯤꯡꯒꯤꯗꯤ ꯇꯨꯡꯅꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯅꯤ ꯃꯣꯏꯔꯥꯡ꯫ ꯑꯔꯥꯞꯄ ꯑꯅꯛꯄ ꯀꯌꯥꯗꯒꯤ ꯄꯥꯈꯪ ꯀꯌꯥ ꯃꯣꯏꯔꯥꯡꯗ ꯀꯣꯏꯕ ꯂꯥꯛꯅꯔꯤ꯫ ꯌꯥꯎꯁꯪꯒꯤ ꯃꯩꯖꯥꯎ ꯊꯥꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯁꯤꯜꯂꯗꯨꯅ ꯃꯧꯁꯤꯡꯒꯤ ꯂꯝꯖꯦꯜꯗ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝ ꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯕꯅ, ꯏꯇꯥꯎ, ꯂꯣꯏꯗ꯭ꯔꯤꯕ ꯅꯪꯕꯨ? ꯀꯨꯏꯃꯟꯈ꯭ꯔꯦ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯕꯨ? ꯊꯧꯕꯅ, ꯂꯣꯏꯔꯦꯗ, ꯀꯔꯤꯅꯣ ꯈꯪꯗꯦ ꯂꯥꯏꯝ ꯌꯥꯎꯋꯦꯕ, ꯆꯠꯇꯧ ꯂꯩꯔꯤꯕꯁꯤꯗꯕꯀꯣ꯫ ꯍꯦꯔꯥ, ꯅꯨꯄꯤꯗꯧꯅ ꯃꯀꯦ ꯁꯦꯝꯗꯨ ꯂꯩꯔꯦ ꯑꯣꯏꯕ, ꯀꯨꯝꯍꯩ ꯍꯧꯔꯝꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ꯫ ꯉꯥꯡꯅꯔꯤꯕꯗꯨ ꯊꯧꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯕꯜꯂꯩꯁꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯩꯃ, ꯅꯠꯇꯦ, ꯀꯗꯥꯏꯗ ꯀꯣꯏꯔꯨꯒꯦ ꯍꯥꯏꯕꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ? ꯊꯣꯏꯕꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯏꯇꯥꯎ ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯥꯎꯁꯪꯅꯤꯅ ꯀꯨꯝꯍꯩ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ ꯏꯃꯥ꯫ ꯅꯣꯏ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ, ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯅꯨꯄꯥ ꯃꯆꯥ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯃꯇꯝ ꯑꯃ ꯑꯣꯏꯔꯕꯅꯤꯀꯣ꯫ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯇꯨ ꯀꯔꯟ ꯂꯛꯅꯗꯅꯒ ꯇꯧꯒꯅꯨꯀꯣ, ꯏꯃꯥ ꯄꯥꯎ ꯇꯥꯔꯗꯤ ꯌꯥꯔꯣꯏꯗꯧꯅꯤ꯫ ꯊꯧꯕꯅ, ꯍꯣꯏꯕ ꯏꯃꯥ, ꯇꯧꯔꯣꯏꯕ꯫ ꯅꯆꯥꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯅꯣ꯫ ꯑꯉꯥꯡ ꯅꯠꯇꯕꯗꯨꯅꯕꯨꯅꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯏꯃꯥꯒꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥꯒ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯅꯤ꯫ ꯅꯈꯣꯏ ꯄꯥꯈꯪ ꯃꯆꯥ ꯏꯟꯈꯠꯂꯛꯄꯁꯤꯡꯁꯤ ꯅꯨꯄꯤ ꯎꯕ ꯌꯥꯗꯦ, ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ꯫ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯍꯟꯅꯤꯡꯗꯦꯅꯦ ꯏꯃꯥꯅ꯫ ꯊꯣꯏꯕꯅ, ꯍꯣꯏꯕ ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯄꯥꯈꯠ ꯆꯥꯎꯕꯤ, ꯅꯆꯥ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯑꯝꯇ ꯇꯧꯔꯣꯏ ꯏꯃꯥ꯫ ꯊꯧꯕꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯨꯊꯣꯛꯈꯤꯒꯦ ꯏꯃꯥ꯫ ꯀꯨꯏꯔꯛꯀꯅꯨꯀꯣ, ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯜꯂꯛꯄ ꯇꯧꯍꯩꯗꯦꯀꯣ, ꯆꯠꯂꯕꯁꯨ ꯉꯟꯇꯥꯅ ꯍꯟꯖꯤꯜꯂꯛꯎ꯫ ꯊꯧꯕꯅ, ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯊꯧꯕꯒ ꯂꯣꯏꯅꯅ ꯃꯣꯏꯔꯥꯡꯗ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯏꯔꯥꯡꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯄꯤꯌꯣꯏ ꯁꯨꯅ ꯇꯤꯜꯂꯝꯃꯤ꯫
ꯃꯧꯒ ꯂꯩꯁꯥꯕꯤꯒ ꯊꯧꯔꯤꯁꯤꯡꯅꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯇꯧꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯍꯩ ꯏꯕꯦꯆꯥ ꯈ꯭ꯋꯥꯡꯆꯦꯠꯇꯣ ꯆꯦꯠꯅ ꯀꯤꯌꯨꯀꯣ, ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯧ ꯑꯩꯈꯣꯏ ꯏꯁꯥ ꯐꯔꯕ ꯃꯌꯥꯝ ꯑꯃ ꯂꯩꯅ ꯃꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡ ꯊꯣꯏꯍꯟꯕ ꯌꯥꯄꯣꯟꯇꯦꯀꯣ꯫ ꯏꯕꯦꯆꯥꯅ ꯃꯥꯅꯤ ꯏꯆꯦ, ꯑꯩꯒꯤꯁꯦ ꯌꯥꯔꯕ꯭ꯔꯥ ꯁꯤꯕꯣ? ꯌꯥꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯊꯧꯔꯤ ꯆꯤꯡꯅꯔꯝꯗꯥꯏꯒꯤ ꯃꯄꯤ ꯁꯦꯠꯅꯔꯤ꯫ ꯂꯦꯝꯕꯤꯅ ꯄꯣꯏꯅꯨ ꯍꯧꯅꯕ ꯇꯧꯔꯁꯤ, ꯑꯩꯈꯣꯏ ꯂꯣꯏꯔꯦ꯫ ꯍꯣꯏ ꯃꯈꯣꯏ ꯃꯧꯁꯤꯡꯁꯨ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯥꯃꯩ ꯕꯣꯍꯜꯗ ꯍꯧꯅꯅꯕ ꯍꯥꯏꯔꯨꯔꯒꯦꯀꯣ? ꯍꯣꯏ ꯍꯥꯏꯔꯨꯔꯣ꯫ ꯆꯤꯡꯂꯦꯟꯅ ꯏꯇꯥꯎ, ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯊꯧꯔꯤ ꯆꯤꯡꯅꯕꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯌꯥꯎꯔꯕꯁꯨ ꯃꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯅ ꯊꯣꯏꯍꯟꯅꯤꯡꯈ꯭ꯔꯦꯗꯩꯗꯤ ꯍꯣꯔꯦꯟ ꯂꯩꯁꯥꯕꯤꯗ ꯑꯣꯏꯅ ꯂꯥꯎꯅꯤ꯫ ꯇꯣꯝꯆꯧꯅ ꯏꯇꯥꯎꯒꯤ ꯋꯥꯇꯥꯁꯤꯗꯤ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯈꯠꯅꯔꯒꯅꯤꯀꯣ꯫ ꯍꯩ, ꯃꯤ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯑꯩꯅ ꯂꯥꯎꯔꯤꯔ ꯀꯅꯥ ꯂꯥꯎꯔꯤꯔ ꯍꯥꯏꯕꯁꯨ ꯈꯪꯁꯨ ꯈꯪꯗꯅ ꯀꯩꯅꯣ ꯀꯃꯥꯏ ꯈꯠꯅꯗꯣꯏꯅꯣ? ꯏꯇꯥꯎ, ꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯄꯥꯛ ꯂꯥꯛꯄ ꯅꯠꯇꯦ ꯈꯪꯉꯤꯗꯅ, ꯑꯗꯨꯅ ꯇꯥꯟꯖꯥ ꯃꯥꯡꯍꯟꯕꯗꯤ ꯏꯇꯥꯎ ꯅꯪꯁꯨ ꯏꯇꯨꯡ ꯏꯜꯂꯣ, ꯂꯧꯔꯣ ꯏꯇꯥꯎ꯫ ꯀꯗꯥꯏꯗꯒꯤ ꯑꯣꯟꯊꯣꯛꯄ ꯑꯩ ꯉꯝꯖꯔꯣꯏꯀꯣ ꯏꯇꯥꯎ, ꯑꯗꯨꯝ ꯏꯇꯥꯎ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯈꯣꯏꯒꯤꯁꯦ ꯍꯧꯗꯣꯔ ꯃꯥꯜꯂꯤꯅꯤ ꯏꯇꯥꯎ꯫ ꯍꯧꯗꯣꯔꯦ ꯂꯥꯛꯑꯣ ꯈꯔ ꯅꯛꯅ ꯌꯦꯡꯁꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯤ ꯆꯤꯡꯅꯕꯗꯨ ꯍꯧꯅꯅꯕ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯃꯅ ꯍꯧꯅꯅꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯕꯤꯔꯦꯟꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯅꯥꯀꯜ ꯑꯅꯤꯃꯛ ꯊꯧꯔꯥꯡ ꯂꯣꯏꯅꯔꯕꯅꯤꯅ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ꯫ 1, 2, 3 ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯕꯤꯔꯦꯟꯅ ꯂꯥꯎꯔꯒ ꯊꯧꯔꯤ ꯆꯤꯡꯅꯕꯗꯨ ꯍꯧꯔꯝꯃꯤ꯫ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯋꯥꯠꯇꯦ ꯊꯧꯔꯤꯗꯨ ꯈꯨꯠꯄꯥꯏ ꯁꯦꯠꯅ ꯄꯥꯏꯅꯔꯗꯨꯅ ꯑꯉꯝꯕꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯅꯗꯨꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯈꯪꯁꯤꯡ ꯑꯃꯗꯤ ꯃꯇꯨ ꯊꯤꯔꯕ ꯅꯨꯄꯥ ꯃꯈꯩꯗꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒꯤ ꯃꯤꯆꯪꯗ ꯂꯥꯎꯕꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ ꯆꯤꯡꯉꯨꯅꯦ ꯏꯕꯦꯝꯃ, ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯆꯤꯡꯉꯨ꯫ ꯆꯤꯡꯂꯦꯟ ꯃꯥꯅ ꯊꯣꯛꯄ ꯂꯥꯎꯗꯨ ꯂꯩꯔꯤꯕ ꯃꯇꯧꯗꯨꯗ ꯃꯆꯥꯅꯨꯄꯤ ꯄꯤꯛꯇ꯭ꯔꯨ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯀꯔꯤꯁꯨ ꯎꯔꯝꯗꯦ꯫ ꯆꯤꯡꯂꯦꯟꯅ ꯆꯤꯡꯉꯨꯅꯦ ꯑꯗꯨꯅꯤꯗꯅ ꯀꯝꯗꯧꯏ? ꯇꯣꯝꯆꯧꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯅꯨꯄꯤ ꯇꯥꯗꯅꯕꯀꯣ ꯏꯇꯥꯎ ꯂꯥꯎꯔꯤꯕꯗꯣ꯫ ꯏꯇꯥꯎ ꯑꯗꯨꯒꯨꯝꯕꯗ ꯆꯪꯗꯦ ꯑꯩ, ꯅꯪ ꯑꯗꯨꯝ ꯂꯥꯎ꯫ ꯊꯧꯔꯤ ꯆꯤꯡꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛ ꯃꯥꯒꯤ ꯃꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯄꯣꯏꯅꯨꯅ ꯃꯌꯥꯝ ꯆꯤꯡꯁꯤ ꯃꯌꯥꯝ ꯑꯃꯨꯛꯇ ꯆꯤꯡꯁꯤ ꯃꯌꯥꯝ ꯂꯥꯎꯔꯣ꯫ ꯍꯣ ꯍꯥꯏꯌꯣ ꯍꯩꯍꯥ, ꯍꯣ ꯍꯥꯏꯌꯣ ꯍꯩꯍꯥ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯎꯔꯛꯄꯗꯣ ꯌꯦꯡꯕꯗ ꯀꯌꯥꯗꯤ ꯐꯖꯩ꯫ ꯐꯖꯕꯒꯤ ꯃꯊꯛꯇ ꯅꯤꯡꯊꯤꯔꯦ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ, ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯅꯗ꯭ꯔꯦ꯫ ꯃꯧꯁꯤꯡ ꯑꯁꯤꯁꯨ ꯆꯞ ꯃꯥꯟꯅ ꯂꯥꯎꯔꯛꯏ꯫ ꯊꯧꯕꯅ ꯏꯇꯥꯎ ꯃꯈꯣꯏ ꯃꯣꯏꯔꯥꯡꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯗꯤ ꯇꯣꯛꯅꯕꯨ ꯃꯁꯥ ꯀꯟꯈ꯭ꯔꯦꯅꯦ, ꯃꯧꯁꯤꯡ ꯑꯁꯦ ꯃꯁꯤꯐꯥꯎ ꯂꯦꯡꯕ ꯉꯝꯗꯦꯅꯦ꯫ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯑꯩꯗꯤ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯑꯃ ꯐꯥꯍꯧꯗ꯭ꯔꯗꯤ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯣꯏꯗꯧꯔꯤꯕꯣ꯫ ꯏꯇꯥꯎ ꯆꯨꯝꯅꯒꯤ ꯐꯖꯩ ꯄꯥꯝꯃꯤꯗ ꯃꯍꯥꯏ, ꯀꯔꯤꯅꯣ ꯌꯨꯝꯗ ꯄꯨꯗ꯭ꯔꯗꯤ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯣꯏꯗꯧꯔꯤ ꯍꯥꯏꯁꯤꯕꯣ? ꯅꯨꯄꯤꯗ ꯆꯣꯞꯄꯗꯨ ꯄꯥꯛꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ꯫ ꯍꯦ ꯏꯇꯥꯎ ꯅꯪꯁꯨ ꯐꯖꯕ ꯅꯨꯄꯤ ꯎꯕꯗ ꯉꯥꯎꯗꯕ ꯑꯄꯥꯝꯕ ꯄꯣꯛꯇꯕ ꯄꯥꯈꯪꯗꯨꯅꯤ, ꯃꯗꯨꯒꯨꯝꯕꯗꯣ ꯃꯣꯏꯒꯨꯝꯕꯗꯨꯅꯤ ꯃꯤꯌꯥꯝꯒ ꯃꯤꯌꯥꯟꯅꯗꯕ ꯍꯥꯏꯁꯦ꯫ ꯌꯥꯏꯗ ꯏꯇꯥꯎ, ꯑꯆꯨꯝꯕ ꯁꯥꯔꯅꯨ ꯀꯩꯗꯧꯔꯒꯦ? ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ, ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯁꯤꯅ ꯍꯦꯟꯈꯤꯗꯧꯔꯦ, ꯂꯩꯁꯥꯕꯤꯅ ꯉꯝꯈꯤꯗꯧꯔꯦ꯫ ꯊꯧꯔꯤ ꯆꯤꯡꯅꯔꯤꯕ ꯑꯗꯨ ꯂꯩꯁꯥꯕꯤ ꯑꯗꯨꯗꯅ ꯍꯦꯟꯅ ꯊꯋꯥꯏ ꯍꯥꯞꯄꯤꯈ꯭ꯔꯦ꯫ ꯄꯥꯈꯪꯗ ꯅꯠꯇꯅ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯁꯤꯡ ꯐꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪꯒꯤ ꯋꯥꯡꯃꯗ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯅꯨꯄꯤ ꯑꯃꯅ ꯎꯔꯝꯃꯤ꯫ ꯊꯥꯔꯣꯅ ꯆꯥꯎꯕꯤ, ꯅꯪꯒꯤ ꯅꯨꯄꯥꯁꯤꯗꯤ ꯀꯔꯤꯅꯣ? ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯏꯟꯁꯤꯟꯗꯨꯅ ꯂꯥꯎꯏꯅꯦ꯫ ꯈꯪꯅꯤꯗꯅ꯫ ꯄꯣꯏꯅꯨꯅ ꯃꯌꯥꯝ ꯆꯤꯡꯁꯤꯁꯦ ꯑꯃꯨꯛꯀ ꯂꯥꯎꯁꯦ꯫ ꯑꯣꯍꯣ ꯍꯥꯏꯌꯣ ꯍꯩꯍꯥ꯫ ꯂꯩꯃꯅ ꯀꯝꯗꯧꯏ ꯑꯩꯈꯣꯏꯅ ꯉꯝꯃꯤꯗꯅ꯫ ꯊꯥꯔꯣꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯅ ꯉꯝꯈ꯭ꯔꯦꯅꯦ, ꯃꯊꯧꯅꯤ ꯀꯥꯏꯖꯈ꯭ꯔꯦꯗ꯫ ꯕꯤꯔꯦꯟꯅ ꯑꯍꯥꯟꯕꯒꯤ ꯊꯧꯔꯤ ꯆꯤꯡꯅꯕꯁꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯅ ꯉꯝꯈ꯭ꯔꯦ, ꯃꯊꯪꯗ ꯑꯃꯨꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯤꯡꯅꯒꯅꯤ꯫ ꯆꯤꯡꯂꯦꯟꯅ ꯑꯗꯨꯅꯤꯗꯅ ꯀꯝꯗꯧꯏ? ꯏꯇꯥꯎ ꯑꯩꯗꯤ ꯄꯣꯏꯅꯨꯁꯦ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯅꯤ ꯏꯇꯥꯎ꯫ ꯇꯣꯝꯆꯧꯅ ꯇꯞꯅ ꯉꯥꯡꯉꯨꯅꯤ ꯏꯇꯥꯎ, ꯅꯈꯣꯏ ꯅꯨꯄꯤꯁꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯃꯃꯤꯠ ꯑꯩꯁꯦ ꯐꯩꯅ ꯌꯦꯡꯉꯩꯅꯦ ꯑꯩꯈꯣꯏꯗ꯫ ꯀꯔꯤꯕꯣ? ꯌꯦꯡꯅꯤꯡꯁꯅꯨ, ꯃꯥꯒꯤ ꯅꯨꯄꯥꯅꯤꯅ ꯌꯦꯡꯖꯩ ꯑꯣꯏꯔꯝꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯔꯣꯅ ꯆꯥꯎꯕꯤꯗ ꯃꯥꯅ ꯎꯍꯧꯕ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯆꯥꯎꯕꯤ, ꯅꯄꯨꯔꯣꯏꯕꯁꯤ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯃꯁꯤ ꯏꯔꯥꯡ ꯃꯤꯇꯧ ꯇꯧꯏꯀꯣ, ꯉꯁꯥꯏꯗꯒꯤꯅꯤ ꯑꯩꯅ ꯌꯦꯡꯂꯤꯕꯁꯤ, ꯃꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯗ ꯑꯣꯟꯁꯤꯟꯅ ꯂꯥꯎꯔꯤꯕꯁꯤ꯫ ꯆꯥꯎꯕꯤꯅ ꯏꯆꯦ, ꯃꯥ ꯑꯩꯒꯤ ꯒꯨꯟ ꯈꯪꯗꯕ ꯁꯥꯔꯤ, ꯉꯁꯤꯀꯣ ꯑꯩ ꯊꯧꯔꯤ ꯆꯤꯡꯅꯕꯒ ꯄꯨꯡꯀꯥꯏ ꯀꯥꯏꯅꯤꯀꯣ ꯑꯩ꯫ ꯑꯗꯨꯝꯅꯗꯤ ꯇꯧꯅꯨ, ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯄꯨꯔꯣꯏꯕꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯆꯥꯎꯕꯤꯅ ꯀꯔꯤꯒꯤ ꯏꯖꯠ?
ꯃꯥꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯗ ꯂꯥꯎꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯆꯠ ꯌꯣꯟꯗꯕ꯭ꯔꯕ ꯑꯁ ꯏꯆꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯁꯝ ꯑꯝꯇ ꯐꯣꯏꯔꯨꯈꯤꯗ ꯑꯩ ꯆꯥꯎꯕꯤꯅ ꯁꯥꯎꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤꯕꯗꯨꯗ ꯊꯔꯣꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯍꯩ ꯆꯥꯎꯕꯤ ꯆꯥꯎꯕꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯆꯥꯎꯕꯤ ꯊꯔꯣꯅ ꯈꯥꯝꯕꯒ ꯌꯥꯗꯦ ꯃꯄꯨꯔꯣꯏꯕ ꯆꯤꯡꯂꯦꯟꯅ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯃꯣꯏꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯆꯤꯡꯂꯦꯟꯗꯤ ꯆꯥꯎꯕꯤꯅ ꯆꯪꯂꯛꯂꯤꯕꯗꯨ ꯀꯔꯤꯁꯨ ꯎꯗꯦ ꯃꯥꯅ ꯊꯣꯛꯄ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯂꯦꯟꯅ ꯑꯁ ꯏꯗꯥꯎ ꯐꯖꯅ ꯌꯦꯡꯉꯨꯅꯦ ꯄꯣꯏꯅꯨꯁꯦ ꯌꯦꯡꯕꯕꯨ ꯇꯨꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦꯃꯤ ꯇꯣꯝꯆꯧꯅ ꯅꯨꯡꯉꯥꯏꯕꯣ ꯏꯗꯥꯎ ꯅꯨꯡꯉꯥꯏꯕꯣ ꯇꯨꯡꯂꯣꯝꯗꯒꯤ ꯆꯥꯎꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯀꯅꯥ ꯅꯨꯄꯤ ꯐꯖꯕ ꯍꯥ ꯀꯅꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯣ ꯍꯥꯏꯔꯛꯎꯁꯦ ꯀꯅꯥ ꯐꯖꯩ ꯍꯥꯏꯕꯅꯣꯕ ꯍꯥ ꯀꯔꯤꯅꯣꯅꯦ ꯊꯥꯗꯣꯛꯑꯅꯤ ꯅꯪ ꯀꯔꯤꯅꯣ ꯅꯪ ꯃꯤ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯀꯔꯤꯒꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡ ꯍꯥ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯒꯦꯕ ꯅꯪꯅ ꯉꯁꯥꯏ ꯃꯈꯣꯏ ꯇꯥꯗꯕꯨ ꯑꯩꯅ ꯊꯧꯔꯤ ꯆꯤꯡꯅꯕ ꯌꯦꯡꯅꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯃꯁꯤ ꯑꯣꯏꯔꯦꯗꯅ ꯂꯥꯎ ꯌꯥꯝ ꯊꯨꯅꯅꯦ ꯌꯨꯝ ꯆꯠꯁꯤ ꯂꯥꯎꯕ ꯃꯁꯤꯅꯦ ꯆꯥꯛ ꯆꯥꯕꯤ ꯉꯥꯡꯒꯗꯣꯏꯅꯤ ꯂꯥꯎꯕ ꯌꯥꯝ ꯊꯨꯅ ꯍꯩꯃ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯍꯩ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯎꯔꯗꯨꯅ ꯁꯤꯟꯁꯤꯟꯅꯔꯛꯂꯝꯃꯤ ꯍꯪꯅꯔꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯅ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯔꯣꯏꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯑꯩ ꯑꯃ ꯂꯩꯅ ꯇꯨ ꯄꯣꯏꯅꯨꯁꯦ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯄꯣꯏꯅꯨꯁꯨ ꯌꯥꯎꯔꯝꯃꯤ ꯄꯣꯏꯅꯨ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯐꯝ ꯈꯪꯗꯅ ꯏꯀꯥꯏꯖꯕ ꯄꯣꯛꯂꯝꯃꯤ ꯆꯤꯡꯂꯦꯟꯅ ꯍꯩ ꯆꯥꯎꯕꯤ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯑꯩꯕꯨ ꯀꯗꯥꯏꯗ ꯌꯦꯡꯈ꯭ꯔꯒꯦ ꯍꯥꯏ ꯃꯤꯁꯤꯅ ꯀꯗꯧ ꯋꯥꯗꯣ ꯉꯥꯡꯒꯅꯨꯀꯣ ꯅꯪ ꯑꯍꯜ ꯑꯃꯅ ꯌꯥꯔꯦ ꯃꯐꯝꯁꯦ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯅꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄꯅꯤ ꯍꯩ ꯆꯤꯡꯂꯦꯟ ꯌꯥꯔꯦ ꯅꯪ ꯌꯨꯝꯗ ꯍꯜꯂꯣ ꯀꯨꯝꯍꯩꯁꯦ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯑꯝꯇ ꯄꯥꯡꯊꯣꯛꯀꯦꯀꯣ ꯆꯤꯡꯂꯦꯟꯅ ꯍꯦꯔꯥꯍꯜ ꯀꯔꯤ ꯋꯥꯅꯣ ꯑꯩꯅ ꯀꯨꯝꯍꯩ ꯌꯦꯡꯂꯒꯗꯧꯔꯒꯦ ꯂꯩꯀꯥꯏꯒꯤ ꯊꯕꯛꯅꯤ ꯑꯩꯁꯨ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯅꯤ ꯑꯩꯅ ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯌꯦꯔꯥ ꯑꯗꯨꯝꯅꯗꯤ ꯄꯪꯇꯧ ꯇꯧꯅꯒꯨꯝꯁꯤꯗ ꯆꯥꯎꯕꯤꯅ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯁꯦ ꯈꯨꯠꯁꯤ ꯃꯔꯦꯡ ꯆꯠꯂꯦꯗꯀꯣ ꯑꯩ ꯍꯩ ꯅꯨꯄꯥ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩꯅꯦ ꯊꯧꯔꯤ ꯆꯤꯡꯅꯕ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏ ꯂꯥꯛꯑꯣ ꯑꯩ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯏꯀꯥꯏꯕ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯂꯥꯛꯑꯣ ꯆꯥꯎꯕꯤꯅ ꯆꯤꯡꯂꯦꯟꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯏ ꯆꯤꯡꯂꯦꯟꯅ ꯍꯩ ꯆꯥꯎꯕꯤ ꯐꯥꯒꯤꯗꯒꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯅꯪ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯤ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯩꯕꯨ ꯌꯣꯟꯒꯅꯨ ꯊꯥꯔꯣꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟ ꯃꯌꯥꯝꯅ ꯆꯪꯉꯨ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯅꯪ ꯆꯪꯍꯧꯕꯅ ꯐꯔꯅꯤ ꯀꯨꯝꯍꯩꯁꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯊꯨꯒꯥꯏꯒꯦ ꯈꯟꯒꯅꯨ ꯕꯤꯔꯦꯟꯅ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯁꯦ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯃꯗꯒꯤ ꯂꯥꯛꯇꯨꯅ ꯌꯦꯡꯅꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯕꯨ ꯆꯦꯟꯊꯅꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯌꯥꯔꯦ ꯆꯪꯉꯨꯅ ꯀꯔꯤꯅꯣꯗ ꯃꯥꯃ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯄꯣꯏꯅꯨꯁꯦ ꯐꯖꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ ꯑꯩꯁꯤꯕꯨ ꯃꯤꯠꯆꯤ ꯎꯏꯁꯤꯜꯂꯒ ꯌꯦꯡꯉꯨ ꯍꯥꯏꯔꯣ ꯊꯥꯔꯣꯅ ꯍꯥꯏ ꯆꯤꯡꯂꯦꯟ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯅꯪ ꯀꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯅꯪꯅ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯂꯥꯟꯅ ꯌꯦꯡꯕꯗꯣ ꯇꯧꯍꯩꯗꯦ ꯐꯠꯇꯦꯀꯣ ꯅꯪꯒꯤ ꯅꯇꯧ ꯇꯝꯅꯔꯛꯀꯅꯤ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯍꯦꯔꯩꯁꯦ ꯊꯔꯣ ꯀꯔꯤ ꯋꯥꯇꯥꯅꯣ ꯅꯨꯄꯤ ꯊꯤꯔꯗꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯁꯦ ꯃꯤꯠ ꯄꯥꯜꯂꯤꯕꯁꯦ ꯌꯦꯡꯅꯅꯕ ꯌꯦꯡꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯃꯤꯠꯁꯦ ꯀꯣꯊꯣꯛꯄꯤꯔꯣ ꯂꯥꯎꯗꯅ ꯆꯤꯡꯂꯦꯟꯒꯤ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡꯗꯨ ꯇꯥꯔꯒ ꯃꯌꯥꯝ ꯑꯗꯨ ꯈꯣꯏꯗꯧ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅꯔꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯉꯥꯡꯂꯤꯕꯗꯨ ꯃꯁꯤꯡ ꯐꯠꯇꯕꯤ ꯄꯣꯏꯅꯨꯁꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤꯗꯃꯛ ꯋꯥꯊꯣꯛ ꯑꯣꯏꯕ ꯄꯥꯝꯗꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯟꯒꯤ ꯍꯦꯟꯖꯤꯟꯕ ꯋꯥꯉꯥꯡ ꯇꯥꯕꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯆꯤꯡꯂꯦꯟꯒꯤ ꯃꯃꯥꯏꯗ ꯆꯪꯁꯤꯟꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯉꯁꯥꯏꯈꯩ ꯑꯩ ꯇꯥꯒꯦꯟ ꯇꯥꯕꯅꯤ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯂꯩꯀꯥꯏꯒꯤ ꯅꯁꯜ ꯅꯁꯦꯗ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯟꯕ ꯑꯗꯨꯛ ꯅꯕꯨꯛꯆꯦꯜ ꯄꯤꯛꯄ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯅꯪꯅ ꯎꯏ ꯉꯁꯥꯏ ꯃꯈꯩ ꯑꯩ ꯈꯥꯡꯉꯦꯅ ꯈꯥꯡꯉꯤ ꯌꯥꯔꯦ ꯇꯥ ꯆꯤꯡꯂꯦꯟ ꯌꯨꯝꯗ ꯍꯟꯕꯤꯈꯤꯕꯅ ꯐꯔꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯕꯨ ꯍꯦꯟꯅ ꯁꯥꯎꯍꯜꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯆꯤꯡꯂꯦꯟ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯈꯪꯒꯅꯤ ꯅꯪ ꯆꯤꯡꯂꯦꯟꯅ ꯄꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯃꯌꯥꯝ ꯑꯗꯨꯅ ꯈꯥꯝꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯆꯤꯡꯂꯦꯟ ꯐꯨꯈ꯭ꯔꯦ ꯀꯅꯥꯅꯁꯨ ꯈꯥꯝꯕꯤꯗ꯭ꯔꯤ ꯃꯍꯥꯛꯄꯨ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯈꯥꯝꯕꯤꯈꯤꯗ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯁꯨꯝꯅ ꯏꯔꯥꯡ ꯇꯧꯅꯕꯗꯒꯤ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯤꯡꯂꯦꯟ ꯃꯌꯥꯝꯅ ꯐꯨꯕꯗꯒꯤ ꯃꯁꯥꯗꯨ ꯂꯦꯡꯕ ꯉꯝꯗꯗꯨꯅ ꯅꯥꯍꯦꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩ ꯆꯥꯎꯕꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯑꯝꯇ ꯂꯥꯎꯅꯦ ꯅꯪꯕꯨ ꯑꯩ ꯏꯁꯥꯁꯤꯕꯨ ꯂꯣꯏꯔꯦꯅꯦ ꯅꯪꯕꯨ ꯑꯝꯇ ꯂꯥꯎꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯕꯦꯅ ꯏꯃꯥ ꯄꯥꯕꯅ ꯀꯧꯔꯦ ꯏꯃꯥ ꯀꯧꯁꯠ ꯍꯩ
ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯔꯣꯏꯀꯣ ꯅꯪ ꯅꯄꯥꯁꯦ ꯃꯤ ꯅꯠꯇꯦ ꯁꯥꯅꯤ ꯁꯥ ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯄꯒꯁꯦ ꯀꯤꯔꯦꯗ ꯑꯩ ꯆꯥꯎꯕꯤꯅ ꯉꯥꯡꯂꯤꯕꯗꯨ ꯆꯤꯡꯂꯦꯟꯁꯨ ꯇꯥꯔꯝꯃꯤ ꯆꯤꯡꯂꯦꯟꯅ ꯍꯩ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯕꯨ ꯑꯉꯥꯡꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪꯕꯨ ꯍꯥ ꯍꯩ ꯑꯕꯦ ꯂꯥꯎ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯎ ꯇꯜꯂꯤ ꯏꯃꯥꯅ ꯌꯥꯗꯦ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯒꯅꯨ ꯍꯥꯏ ꯍꯩ ꯆꯪꯕ ꯌꯥꯔꯣꯏꯀꯣ ꯍꯦꯛ ꯆꯪꯕꯗ ꯅꯪꯁꯨ ꯆꯥꯛ ꯄꯤꯖꯗ꯭ꯔꯦ ꯈꯪ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯉꯥꯡ ꯃꯆꯥꯁꯤꯗꯁꯨ ꯅꯪ ꯍꯩꯗ ꯋꯥ ꯉꯥꯡꯗ ꯂꯩꯌꯦꯕꯁꯦ ꯑꯩꯅ ꯁꯣꯝꯗ ꯏꯁꯥꯁꯦ ꯃꯁꯤ ꯈꯨꯗꯤꯡꯒꯤ ꯅꯥꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯕꯨ ꯋꯥꯔꯦꯗ ꯀꯅꯥꯅꯣ ꯍꯛꯆꯥꯡ ꯑꯁꯦ ꯑꯃꯨꯛꯇ ꯄꯥꯏꯔꯣ ꯂꯥꯎꯗ ꯅꯥꯁꯅꯨ ꯈꯔ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯅꯥꯁꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯤꯗꯤ ꯌꯦꯡꯍꯩꯗꯕ ꯌꯦꯡꯂꯕꯅꯤꯅ ꯅꯃꯤꯠ ꯑꯗꯣ ꯀꯣꯊꯣꯛꯄꯤꯔꯛꯇ꯭ꯔꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯍꯩ ꯀꯌꯥꯗꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯅꯥꯗꯨꯅ ꯂꯩꯔꯒ ꯃꯆꯤꯟ ꯑꯁꯤ ꯉꯥꯡꯖ ꯁꯥꯔꯤ ꯍꯩ ꯁꯤꯕꯥ ꯇꯧꯒꯤꯗꯤ ꯂꯩꯇꯗꯅ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯆꯥꯎꯕꯤ ꯅꯪꯁꯦ ꯑꯩꯒꯁꯦ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯄꯣꯛꯇꯕꯖꯥꯠꯅꯤ ꯈꯥꯔꯦ ꯌꯦꯡꯖꯅꯤꯡꯗꯦ ꯅꯥꯒꯦ ꯍꯥꯏꯔꯗꯤꯅꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯅꯥꯎꯀꯣ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯁꯦꯕꯥ ꯌꯥꯝ ꯄꯥꯝꯂꯒꯅꯅꯦ ꯄꯣꯏꯅꯨꯗꯨ ꯀꯧꯔꯒ ꯍꯦꯛ ꯇꯧꯍꯜꯂꯨ ꯍꯦ ꯅꯨꯄꯤ ꯅꯪ ꯉꯁꯤ ꯑꯩ ꯈꯨꯠꯇ ꯁꯣꯏꯔꯣꯏꯀꯣ ꯃꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯒꯤ ꯋꯥꯅꯤ ꯅꯪꯅ ꯈꯝꯕꯟ ꯇꯧ ꯆꯥꯔꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥ ꯍꯔꯦ ꯆꯥꯎꯔꯦ ꯑꯩꯒꯤꯅꯦ ꯈꯝꯕꯟꯗꯣ ꯆꯥꯎꯕꯅ ꯂꯣꯏꯔꯦ ꯑꯕꯦ ꯂꯥꯎ ꯆꯥꯛ ꯇꯨꯝ ꯆꯥꯁꯤ ꯉꯁꯤꯗꯤꯅꯦ ꯅꯄꯥ ꯏꯕꯨꯡꯉꯣꯁꯦ ꯍꯧꯒꯠꯂꯒ ꯆꯥꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯆꯔꯥ ꯍꯦꯟꯖ ꯇꯥꯕꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯑꯁꯨꯝꯅ ꯆꯤꯡꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯟꯅꯒꯨꯝ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡ ꯀꯨꯝꯍꯩ ꯇꯧꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯩ ꯊꯣꯛꯅꯔꯛꯂꯝꯃꯤ ꯂꯩꯃꯅ ꯄꯣꯏꯅꯣ ꯉꯔꯥꯡꯒꯤ ꯇꯥ ꯆꯤꯡꯂꯦꯟꯗꯨꯕꯨ ꯀꯝꯗꯧꯈ꯭ꯔꯕꯖꯥꯠ ꯑꯁ ꯐꯖꯅꯗꯤ ꯐꯨꯈ꯭ꯔꯕꯅꯤ ꯍꯧꯒꯠꯄꯒ ꯉꯝꯃꯝꯅꯤ ꯊꯥꯖꯗ꯭ꯔꯦꯕꯣ ꯉꯝꯗ꯭ꯔꯗꯤ ꯐꯅꯗꯨꯝ ꯐꯔꯦ ꯃꯇꯨ ꯃꯆꯥ ꯂꯩꯔꯝꯃꯣꯏꯅ ꯂꯩꯁꯥꯕꯤ ꯄꯥꯝꯕꯁꯦ ꯄꯥꯝꯈ꯭ꯔꯄꯣꯠꯅꯤ ꯉꯔꯥꯡ ꯃꯉꯣꯟꯗ ꯇꯧꯔꯤꯗꯣ ꯐꯔꯕꯅꯤ ꯑꯇꯩ ꯃꯇꯨꯡ ꯇꯥꯕꯗ ꯈꯪꯅꯅꯕ ꯁꯅꯥꯅ ꯍꯣꯏ ꯑꯗꯨꯅ ꯐꯔꯕꯅꯤ ꯑꯁ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯅ ꯈꯤꯠ ꯍꯦꯜꯂꯤꯀꯣ ꯃꯤꯠꯌꯦꯡ ꯆꯨꯝꯗꯕꯁꯦ ꯊꯜꯂꯦ ꯑꯣꯏꯕ ꯀꯦꯊꯕꯤꯅ ꯐꯔꯦꯁꯦ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯇꯧꯔꯔꯣꯏ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯒꯅꯦ ꯃꯈꯥ ꯇꯥꯕꯗꯁꯨ ꯃꯣꯏꯒꯨꯝꯕꯁꯤꯡꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯤꯁꯦ ꯐꯔꯕꯅꯤ ꯕꯤꯔꯦꯅ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤꯁꯤꯡ ꯅꯈꯣꯏ ꯊꯧꯔꯥꯡ ꯂꯣꯏꯔꯕ꯭ꯔꯥ ꯉꯔꯥꯡꯒꯤ ꯊꯧꯔꯤ ꯆꯤꯡꯅꯕꯗꯣ ꯑꯔꯣꯏꯕꯒꯤ ꯆꯥꯡꯌꯦꯡ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯃꯧꯁꯤꯡꯒꯤꯁꯨ ꯊꯧꯔꯥꯡ ꯂꯣꯏꯈ꯭ꯔꯦ ꯅꯈꯣꯏꯕꯨ ꯌꯥꯔꯗ꯭ꯔꯣ ꯍꯧꯕ ꯀꯦꯊꯕꯤꯅ ꯌꯥꯔꯅꯤ ꯃꯥꯃꯥ ꯍꯧꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯑꯔꯣꯏꯕꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯕꯤꯗꯤ ꯌꯥꯎꯔꯝꯗꯦ ꯊꯣꯏꯕ ꯑꯃꯗꯤ ꯊꯧꯕꯁꯨ ꯊꯧꯔꯤ ꯆꯤꯡꯅꯕꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯊꯧꯕꯅ ꯏꯇꯥꯎ ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨ ꯂꯩꯔꯝꯃꯗꯤ ꯍꯦꯛꯇ ꯅꯨꯡꯁꯤ ꯄꯥꯝꯃꯤꯅ ꯍꯣꯡꯗꯣꯛꯂꯗꯧꯅꯤꯀꯣ ꯀꯔꯝꯕꯅꯣ ꯍꯥꯏꯁꯦ ꯑꯁ ꯃꯁꯝ ꯁꯥꯡꯕꯤ ꯀꯨꯆꯨ ꯉꯧꯕꯤꯗꯣ ꯍꯣꯔꯦꯟ ꯇꯥꯛꯈꯤꯁꯦ ꯏꯕꯨꯡꯉꯣ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕꯗꯨꯕꯣ ꯑꯃꯨꯛ ꯉꯁꯤ ꯑꯃꯨꯛ ꯅꯪꯒꯤ ꯇꯥꯟꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯍꯨꯟꯗꯣꯛꯑꯃ ꯆꯦꯟꯈꯤꯗꯧꯅꯤ ꯑꯁ ꯃꯈꯣꯏꯅ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯀꯣ ꯑꯩꯗꯤ ꯄꯥꯈꯪ ꯄꯨꯡꯆꯦꯛ ꯑꯣꯏꯔꯤ ꯀꯥꯟꯗꯤ ꯂꯥꯎꯋꯦ ꯅꯈꯣꯡꯗꯣ ꯈꯔ ꯊꯨꯔꯣꯕ ꯍꯧꯈꯤꯗ꯭ꯔꯣ ꯃꯥꯜꯂꯦ ꯂꯩꯁꯥꯕꯤ ꯑꯃꯗꯤ ꯃꯧꯁꯤꯡ ꯑꯗꯨ ꯊꯧꯔꯤ ꯆꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯂꯝꯄꯥꯛ ꯑꯆꯧꯕꯗꯨꯒꯤ ꯃꯌꯥꯏꯗ ꯊꯣꯛꯅꯔꯛꯂꯝꯃꯤ ꯍꯧꯅꯅꯕꯒꯤ ꯑꯌꯥꯕꯗꯨ ꯑꯍꯜ ꯑꯣꯏꯔꯕ ꯕꯤꯔꯦꯟꯅ ꯄꯤꯈ꯭ꯔꯦ ꯆꯤꯡꯅꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯆꯤꯡꯂꯛꯄꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯉꯝꯈ꯭ꯔꯦ ꯄꯣꯏꯅꯨꯅ ꯑꯁ ꯀꯝꯗꯧꯏ ꯑꯩꯈꯣꯏꯅ ꯉꯝꯃꯤꯗꯅ ꯀꯦꯊꯕꯤꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯊꯧꯕꯅ ꯏꯇꯥꯎ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯉꯝꯈ꯭ꯔꯦ ꯑꯁ ꯋꯥꯈꯜꯒꯗꯤ ꯆꯥꯠꯇꯦ ꯅꯨꯡꯉꯥꯏ ꯇꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯥꯗ ꯂꯩꯗꯣ ꯂꯥꯛꯑꯣ ꯆꯪꯉꯨꯁꯤ ꯏꯇꯥꯎ ꯂꯥꯛꯑꯣꯃꯤ ꯑꯁ ꯉꯥꯏꯈꯣ ꯅꯪꯁꯨꯕ ꯃꯤ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯍꯦꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯑꯁ ꯉꯥꯏꯕ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ ꯂꯥꯛꯑꯣꯁꯦ ꯑꯁ ꯅꯪ ꯁꯤꯗꯤꯕꯀꯣ ꯄꯦꯜꯂꯕꯅꯤ ꯍꯣꯏ ꯆꯠꯂꯣ ꯇꯨꯡꯗ ꯏꯟꯅꯔꯒꯦ ꯊꯧꯕ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯧꯔꯝꯃꯤ ꯀꯩꯅꯣꯝ ꯇꯥꯡꯖꯒꯦꯕ ꯂꯩꯃꯅ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯑꯣ ꯄꯣꯏꯅꯨ ꯀꯧꯏ ꯀꯩꯗꯧꯔꯒꯦ ꯊꯧꯕꯅ ꯑꯣ ꯌꯥꯝ ꯐꯖꯩ ꯃꯥꯁꯦ ꯑꯩꯗꯤ ꯉꯔꯥꯡꯗꯒꯤ ꯃꯥꯕꯨ ꯎꯔꯨꯕꯗꯒꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯊꯧꯕꯅ ꯉꯥꯡꯊꯣꯔꯛꯄꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯀꯔꯦꯝꯅꯗꯨ ꯅꯣꯛꯁꯤꯜꯂꯛꯂꯝꯃꯤ ꯀꯦꯊꯕꯤꯅ ꯃꯁꯛꯁꯤꯒ ꯌꯦꯡꯉꯨꯅꯤ ꯄꯣꯏꯅꯣ ꯅꯪ ꯄꯥꯝꯃꯦꯌꯦ ꯁꯤ ꯅꯨꯄꯥꯁꯦ ꯄꯣꯏꯅꯨꯅ ꯑꯣꯍꯣ ꯑꯁꯤ ꯅꯨꯄꯥꯁꯤꯔꯣ ꯍꯣꯏ ꯅꯪꯕꯨ ꯑꯩ ꯊꯥꯛꯄ ꯉꯝꯃꯗ꯭ꯔꯣ ꯍꯥ ꯍꯥꯏꯉꯝ ꯇꯧꯉꯝꯕ ꯄꯣꯏꯅꯨꯅꯤ ꯃꯤ ꯏꯀꯥꯏꯅꯤ ꯏꯀꯥꯏꯔꯣꯏ ꯈꯪꯗꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯊꯧꯕ ꯑꯃꯗꯤ ꯊꯣꯏꯕꯗꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ ꯊꯣꯏꯕꯅ ꯑꯁ ꯈꯣꯟꯗꯥꯁꯤꯗꯤ ꯇꯥꯎ ꯆꯠꯂꯧꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕꯅ ꯊꯧꯕꯒꯤ ꯐꯨꯔꯤꯠ ꯄꯥꯏꯗꯨ ꯆꯤꯡꯉꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯣꯏꯅꯨꯅ ꯉꯥꯏꯈꯣ
ꯈꯨꯝꯃꯅꯤ ꯑꯩꯅ ꯍꯪꯉꯤꯗꯣ ꯅꯪꯉꯣꯟꯗꯅꯤ ꯑꯩ ꯊꯥꯛꯄ ꯉꯝꯃꯗ꯭ꯔꯣ ꯅꯪ ꯉꯝꯅꯤ ꯃꯌꯥꯝ ꯉꯝꯅꯤꯒ ꯍꯥꯏꯌꯦ ꯃꯔꯛ ꯀꯌꯥꯝ ꯂꯩꯔꯗꯅ ꯀꯦꯊꯕꯤꯅ ꯍꯣꯏ ꯅꯨꯄꯥ ꯅꯪꯕꯨ ꯑꯩꯈꯣꯏ ꯇꯆꯥꯅꯕꯤꯁꯦ ꯇꯁꯦꯡꯅ ꯄꯥꯝꯃꯕ꯭ꯔꯣ ꯄꯥꯝꯃꯗꯤ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯗꯨ ꯉꯝꯃꯗꯤ ꯌꯥꯒꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯊꯣꯏꯕꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯌꯥꯒꯦ ꯀꯔꯤ ꯋꯥꯅꯣ ꯂꯩꯃꯅ ꯑꯗꯨꯕꯨꯔꯣ ꯍꯌꯦꯡꯁꯦ ꯌꯥꯎꯁꯪꯒꯤ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤꯗꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕꯁꯦ ꯑꯁꯤ ꯂꯣꯏꯅ ꯆꯥꯛ ꯄꯤꯖꯒꯗꯕ ꯃꯁꯤ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏ ꯇꯥꯁꯦ ꯅꯪꯉꯣꯟꯗ ꯌꯥꯍꯟꯒꯦ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯊꯣꯏꯕ ꯏꯁꯝ ꯁꯝꯖ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯈꯣꯏꯗꯥꯖꯔꯨꯕ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯄꯣꯏꯅꯨꯒꯤꯗꯃꯛ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯁꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ ꯉꯝꯒꯅꯤ ꯑꯩ ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯉꯛꯂꯝꯃꯤ ꯊꯧꯕꯅ ꯏꯇꯥꯎ ꯆꯠꯂꯁꯤ ꯂꯥꯎꯃꯤ ꯑꯩꯈꯣꯏꯁꯤ ꯕꯦꯔꯥꯅꯤ ꯏꯇꯥꯎ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯄꯣꯏꯅꯨꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯄꯨꯝꯅꯃꯛ ꯉꯝꯒꯅꯤ ꯏꯇꯥꯎ ꯊꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯧꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯆꯨꯝꯅꯒꯤ ꯏꯁꯝ ꯁꯝꯅ ꯂꯛꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯏꯄꯪ ꯄꯪꯖꯕ ꯑꯣꯏꯕꯅ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯀꯦꯊꯕꯤꯅ ꯆꯠꯈ꯭ꯔꯅꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯉꯝꯅꯤ ꯀꯥꯏꯅ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯀꯌꯥꯗ ꯅꯥꯄꯜ ꯇꯧꯔꯝꯃꯤꯅꯣ ꯂꯩꯃꯅ ꯑꯗꯣ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯄꯥꯡꯊꯣꯔꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥ ꯄꯣꯏꯅꯣ ꯅꯪꯕꯨ ꯌꯥꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯑꯁ ꯂꯩꯃ ꯅꯪꯁꯤꯃ ꯀꯩꯗꯒꯤ ꯉꯝꯃꯨꯗꯣꯏꯅꯣ ꯃꯤ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯀꯅꯥ ꯆꯥꯛ ꯄꯤꯖꯕ ꯉꯝꯗꯣꯏꯅꯣ ꯏꯀꯥꯏꯗꯅ ꯆꯠꯈ꯭ꯔꯤꯅꯤ ꯃꯥꯒꯤꯁꯦ ꯑꯣꯏꯔꯣꯏꯗꯕꯗ ꯁꯅꯥꯅ ꯑꯗꯨ ꯄꯣꯏꯅꯣ ꯑꯋꯣꯏꯃꯛꯀꯤ ꯂꯥꯛꯁꯤꯜꯂꯗꯤ ꯅꯪ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤꯅꯦ ꯏꯁ ꯆꯣꯏ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯁꯛꯁꯨ ꯈꯪꯗꯕ ꯅꯨꯄꯥꯁꯤꯗꯕꯨ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯁꯤꯗꯤꯅꯦ ꯉꯥꯏꯀꯤ ꯈꯥꯔꯤꯅꯤ ꯈꯪꯉꯕꯣ ꯌꯥꯎꯁꯪꯗ ꯂꯥꯛꯄ ꯅꯨꯄꯥꯕꯨ ꯀꯣꯏ ꯍꯥꯏꯕ꯭ꯔꯣ ꯑꯁꯤꯒꯨꯝꯕꯁꯤꯗꯤꯅꯦ ꯁꯨꯝ ꯈꯥꯔꯤꯅꯤ ꯈꯪꯉꯕ ꯏꯕꯦꯝꯃ ꯂꯩꯃꯅ ꯄꯣꯏꯅꯣ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯉꯥꯡꯅꯔꯝꯃꯤ ꯊꯧꯕ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯃꯪꯒꯣꯜ ꯃꯁꯤꯗ ꯃꯊꯥ ꯁꯥꯅ ꯐꯝꯂꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯇꯥꯎꯕ ꯊꯦꯝꯖꯤꯜꯂꯛꯏ ꯏꯇꯥꯎ ꯀꯩꯁꯨ ꯈꯜꯂꯨꯔꯨꯅꯨꯁꯦ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏꯁꯦ ꯃꯗꯨꯏꯗꯤ ꯐꯔꯅꯤ ꯅꯠꯇꯦ ꯏꯇꯥꯎ ꯑꯩ ꯉꯁꯤ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯃꯥꯕꯨ ꯎꯔꯨ ꯃꯤꯀꯨꯞꯇꯒꯤ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯅꯗꯤ ꯇꯔꯥꯏꯗ ꯂꯧꯏ ꯐꯥꯒꯤ ꯇꯥꯍꯜꯂꯤ ꯑꯩ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯇꯧꯒꯅꯤ ꯏꯇꯥꯎ ꯃꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯣ ꯃꯁꯛ ꯇꯥꯛꯀꯅꯤ ꯏꯇꯥꯎ ꯑꯁ ꯏꯇꯥꯎ ꯌꯥꯔꯦꯕ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯔꯨꯅꯨ ꯇꯣ ꯏꯇꯥꯎ ꯃꯥꯃ ꯏꯕꯣꯜ ꯍꯣꯏꯗ ꯃꯣꯏꯗ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ ꯑꯩꯒꯤ ꯂꯧ ꯄꯔꯤ ꯑꯃ ꯌꯣꯜꯂꯒꯦ ꯏꯇꯥꯎ ꯇꯧꯒꯅꯨ ꯐꯠꯇꯦ ꯃꯗꯨ ꯏꯃꯥ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯂꯧꯐꯝꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯅꯤ ꯏꯇꯥꯎ ꯑꯩ ꯈꯪꯉꯤ ꯏꯃꯥ ꯄꯥꯕꯅ ꯃꯆꯥꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯕ ꯂꯧꯐꯝꯁꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯇ꯭ꯔ ꯃꯇꯨꯡꯁꯤꯗ ꯑꯩꯅ ꯏꯃꯥ ꯄꯥꯕꯃꯛꯅꯤ ꯈꯜꯂꯒ ꯊꯝꯕꯅꯤ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯁꯛꯁꯦ ꯀꯥꯏꯊꯣꯛꯇꯨꯅ ꯄꯣꯏꯅꯨꯒꯤꯗꯃꯛ ꯑꯩ ꯀꯠꯊꯣꯛꯄ ꯉꯝꯃꯦ ꯍꯥꯏꯕꯗꯣ ꯏꯇꯥꯎ ꯑꯩ ꯇꯥꯛꯀꯦ ꯑꯁ ꯏꯇꯥꯎ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂ ꯃꯥꯜꯂꯤ ꯏꯇꯥꯎ ꯑꯝꯇ ꯇꯞꯊꯣꯛꯈꯣꯕꯁꯤ ꯏꯇꯥꯎ ꯂꯥꯎ ꯆꯠꯂꯁꯤ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯊꯧꯕꯅ ꯌꯥꯗ꯭ꯔꯗꯨꯅ ꯊꯣꯏꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯂꯧ ꯄꯥꯔꯤ ꯑꯃ ꯏꯕꯣꯍꯜꯗ ꯌꯣꯟꯊꯣꯛꯇꯨꯅ ꯃꯗꯨꯒꯤ ꯁꯦꯜꯅ ꯃꯤ ꯅꯦꯛꯇꯨꯅ ꯄꯣꯏꯅꯨꯅ ꯍꯥꯏꯔꯛꯈ꯭ꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯊꯣꯡꯕ ꯂꯣꯏꯔꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯀꯨꯝꯍꯩ ꯁꯤꯜꯂꯤꯕ ꯄꯣꯏꯅꯨ ꯈꯣꯏꯒꯤ ꯂꯝꯄꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯇꯧꯔꯛꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯉꯛꯈ꯭ꯔꯤ ꯀꯦꯊꯕꯤꯅ ꯍꯩꯃꯥ ꯄꯣꯏꯅꯨ ꯑꯥꯗꯒꯤꯁꯤ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯑꯁ ꯍꯩꯃꯥ ꯀꯩꯅꯣ ꯃꯈꯣꯏꯗꯤ ꯍꯦꯛꯇ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯦ ꯍꯥꯏꯕ ꯂꯩꯃꯅ ꯍꯣꯏꯅꯦꯍꯦ ꯍꯩꯃꯥ ꯄꯣꯏꯅꯨꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯁꯣꯛꯅꯕ ꯇꯥꯔꯦ ꯇꯧꯔꯤꯁꯤꯗꯤ ꯑꯁ ꯍꯩꯃꯥ ꯄꯣꯏꯅꯨꯅ ꯍꯣꯏꯅꯦꯍꯦ ꯑꯁ ꯑꯩꯗꯤ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯣ ꯍꯦꯛ ꯌꯥꯎꯏꯗ ꯇꯧꯔꯤꯁꯦ ꯊꯧꯕ ꯊꯣꯏꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕꯗꯨꯗ ꯂꯥꯎꯔꯛꯂꯝꯃꯤ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯥꯛ ꯁꯤꯟꯖꯔꯛꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯤꯅꯕ ꯍꯥꯏꯖꯔꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤ ꯆꯥꯛꯅꯣ ꯍꯩꯃꯥ ꯑꯩꯈꯣꯏꯗꯤ ꯀꯔꯤꯒꯤ ꯆꯥꯗꯧꯔꯤꯅꯣ ꯊꯣꯏꯕꯅ ꯃꯌꯥꯝ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯄꯣꯏꯅꯨꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯄꯣꯏꯅꯨꯕꯨ ꯅꯨꯡꯁꯤꯖꯕꯒꯤꯗꯃꯛ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯅꯨꯡꯁꯤꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯌꯥꯎꯁꯪꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯟꯖꯕꯅꯤ ꯊꯧꯕ ꯃꯈꯨꯠꯂꯣꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤꯕꯨ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯖꯔꯤ ꯕꯤꯔꯦꯅ ꯐꯔꯦ ꯏꯆꯥꯒꯨꯝꯕꯅꯤ ꯅꯪꯅ
ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯥꯕ ꯇꯥꯕꯅꯤ ꯃꯌꯥꯝ ꯑꯩꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯆꯥꯛ ꯑꯁꯤ ꯏꯕꯨꯡꯉꯣꯅ ꯄꯨꯔꯛꯂꯤꯕꯁꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯔꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯅꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯃꯤꯍꯨꯜ ꯁꯨꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯜ ꯃꯌꯥꯝ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯀꯦꯊꯕꯤꯅ ꯍꯥꯏꯕꯤꯌꯨ ꯇꯥꯗ ꯉꯔꯥꯡ ꯏꯆꯜꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯁꯤꯅ ꯄꯣꯏꯅꯨꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯏꯆꯜ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯥꯅ ꯍꯥꯏꯕꯁꯤꯗꯗꯤ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯂꯩꯖꯕ ꯂꯧ ꯄꯥꯔꯤꯕ ꯌꯣꯟꯊꯣꯛꯆꯗꯨꯅ ꯉꯁꯤꯒꯤ ꯆꯥꯛ ꯑꯁꯦ ꯂꯥꯡꯖꯕꯅꯤ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤꯗꯤ ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯃꯥꯒꯤ ꯂꯧ ꯑꯗꯨꯁꯨ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕꯅꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯃꯛꯅꯤ ꯈꯟꯗꯨꯅ ꯃꯥꯅ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯏꯆꯜ ꯄꯣꯏꯅꯨꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯊꯣꯛꯄ ꯄꯪꯂꯛꯇ ꯂꯛꯅꯔꯤꯅꯦ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯅꯤ ꯀꯔꯤꯁꯨ ꯈꯟꯊꯗꯕꯒꯤ ꯃꯇꯧ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯁꯣꯛꯍꯟꯕ ꯑꯣꯏꯔꯛꯈꯤ ꯄꯣꯏꯅꯨꯅ ꯇꯥꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯐꯥꯒꯤ ꯇꯧꯈꯤꯕꯅꯤ ꯑꯩꯗꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯦ ꯂꯦꯝꯕꯤꯅ ꯇꯥꯗ ꯅꯆꯜ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯀꯦꯊꯕꯤꯅ ꯇꯥꯗ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯔꯤꯁꯨ ꯈꯜꯂꯨꯗꯅ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯨꯕꯁꯤꯅ ꯑꯩꯈꯣই ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯊꯣꯏꯕꯅ ꯍꯩ ꯀꯔꯤꯒꯤ ꯂꯥꯟꯕꯅꯣꯅꯦ ꯃꯁꯤꯗꯤ ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕ ꯑꯃꯗ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯎꯠꯄꯅꯤ ꯏꯆꯜ ꯄꯣꯏꯅꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯗ ꯌꯥꯔꯦ ꯍꯦꯛ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯃꯗꯨꯗ ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗꯣꯏꯅꯤ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯏꯇꯥꯎꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯥꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯃꯥꯒꯤ ꯆꯝꯂꯕ ꯊꯃꯣꯏꯁꯤꯕꯨ ꯃꯁꯛ ꯈꯪꯕꯤꯌꯨ ꯄꯣꯏꯅꯨ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ ꯇꯥꯗ ꯑꯩꯕꯨ ꯂꯦꯝꯕꯤꯅ ꯑꯁ ꯄꯣꯏꯅꯨ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯊꯤꯔꯛꯂꯤꯕ ꯅꯨꯄꯥꯁꯤꯗꯤ ꯑꯁꯤ ꯂꯩꯔꯤ ꯅꯪꯁꯦ ꯀꯌꯥꯗ ꯅꯔꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯀꯣꯛ ꯌꯥꯊꯣꯛꯈ꯭ꯔꯣ ꯀꯩꯅꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕꯕꯨ ꯀꯗꯥꯏ ꯂꯩꯔꯝꯗꯣꯏꯅꯣ ꯀꯦꯊꯕꯤꯅ ꯍꯣꯏꯅꯦ ꯑꯁꯨꯛ ꯐꯕ ꯃꯕꯨꯛ ꯑꯁꯨꯛ ꯌꯥꯝ ꯆꯝꯕ ꯄꯥꯈꯪꯁꯤꯕꯨ ꯍꯧꯖꯤꯛ ꯃꯇꯝꯗ ꯐꯪꯂꯔꯣꯏ ꯏꯕꯦꯝꯃ ꯍꯣ ꯇꯥꯗ ꯑꯩꯈꯣꯏ ꯇꯥꯁꯦ ꯅꯈꯣꯏꯅ ꯇꯥꯎꯗ ꯉꯁꯤꯃꯛ ꯍꯦꯛꯇ ꯆꯦꯜꯍꯜꯂꯁꯤ ꯄꯣꯏꯅꯨ ꯏꯀꯥꯏꯅ ꯑꯁ ꯅꯣꯏꯁꯤꯃ ꯁꯅꯥꯅ ꯍꯣꯏ ꯏꯕꯦꯝꯃ ꯅꯊꯃꯣꯏꯗ ꯌꯥꯅꯤꯡꯉꯤꯗꯣ ꯈꯪꯖꯔꯤ ꯍꯥꯏꯗꯣꯛꯄ ꯉꯝꯖꯗ꯭ꯔꯤꯗꯣ ꯊꯣꯏꯕꯅ ꯑꯁ ꯑꯁꯦꯡꯕ ꯌꯥꯔꯕ ꯑꯁ ꯇꯞꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯗ ꯍꯣꯏ ꯏꯇꯥꯎ ꯏꯇꯥꯎꯁꯤ ꯌꯦꯡꯉꯨꯅꯦ ꯄꯥꯎ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕꯁꯦ ꯇꯥꯒꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯃꯌꯥꯝꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯌꯦ ꯂꯩꯔꯤꯕ ꯍꯣꯏ ꯏꯇꯥꯎ ꯑꯩꯕꯨꯔꯤ ꯏꯇꯥꯎ ꯍꯣꯏ ꯁꯣꯝꯗ ꯂꯥꯛꯑꯣ ꯊꯧꯕ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯅꯪꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯁꯦ ꯇꯥꯖꯔꯝꯈꯤꯔꯣꯏꯅꯦ ꯀꯔꯤ ꯄꯥꯎꯅꯣ ꯏꯇꯥꯎ ꯂꯦꯝꯕꯤꯅ ꯍꯣ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯇꯥꯁꯦ ꯅꯌꯨꯝꯗ ꯄꯨꯖꯈ꯭ꯔꯣ ꯍꯥꯏꯕ ꯊꯧꯕꯅ ꯊꯣꯏꯕꯅ ꯃꯥꯅꯤ ꯏꯇꯥꯎ ꯄꯣꯏꯅꯨꯁꯦ ꯃꯁꯥꯅ ꯌꯥꯔꯕꯅꯤ ꯏꯇꯥꯎꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤꯖꯕ ꯃꯇꯧꯁꯤ ꯎꯕꯗ ꯄꯣꯏꯅꯨꯁꯦ ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯔꯦ ꯏꯇꯥꯎ ꯑꯁ ꯉꯁꯤꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯍꯦ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯉꯤ ꯄꯣꯏꯅꯨ ꯆꯠꯂꯁꯤꯔ ꯑꯗꯨꯗꯤ ꯄꯣꯏꯅꯨ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁ ꯉꯁꯤꯗꯤ ꯌꯥꯔꯣꯏꯗ ꯂꯥꯛꯎꯁꯤ ꯊꯧꯕꯅ ꯄꯣꯏꯅꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯗꯤ ꯄꯨꯝꯅꯃꯛ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯊꯧꯕꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯄꯣꯏꯅꯨꯒꯤꯗꯃꯛ ꯎꯠꯂꯤ ꯑꯗꯨꯒ ꯄꯣꯏꯅꯨꯁꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯕꯨ ꯀꯔꯦꯝꯅꯈꯤꯕ ꯂꯠꯅꯈꯤꯕꯗꯨꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯇꯨꯅ ꯊꯧꯕꯒꯤ ꯃꯇꯨꯡ ꯏꯟꯕꯅ ꯃꯥꯅ ꯂꯪꯖꯈꯤꯕ ꯄꯨꯝꯕ ꯀꯣꯛꯂꯁꯅꯨ ꯍꯥꯏꯗꯨꯅ ꯊꯧꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯧꯕ ꯑꯃꯗꯤ ꯄꯣꯏꯅꯨ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ